Manipur Private School Registration and Regulation Act 2017 mapung fana chana hananaba amadi private hostel amadi boarding sing the strict regulation lay hananaba assembly na warep lobiu haina m suna wakat from chathabaga loinana rally chatre Indo Myanmar border town oriba moreda laiba community variety market matam ga chunadre anoba market ama sabiu haina kaitel famliba singna lainga ke pukning sing silakli Amasung Governor Nasma Heptulana Haudokuna Tarasuba Sahid Manoranjan Singh Memorial CRPF Football Tournament Gasidagi Takel Dalaiba Sports Authority of India get turf ground the whole crate. May Abakrum Jariadom Ning Bit of Impact News Ni Pinky Okram the House of Punjasi Fauki Maroiba Pausing Miam the Pizari. Hojik Chathariba State Assembly gaining Tamifamasida, Kanaduna, Manipur Private School Registration and Regulation Act 2017, Mapung Fana implement Tauduna Chatna Halu Loinana, State Asida Laitung, Regulation Amasemduna, Chatna Hanana Bawaret Sulauduna, implement Tauduna Chatna Halu Haina, Wakat Mifam Chathabaka Loinana, Rally Chat Cray. Wakat Mifamadu, Mahiroi Loop M Suna Sinduna, Kaisampat Laimazam Laikai Community Holder Chathakibani. Wakat Mifamadu da M Sugi President Peter Laishram Nahai, State Asida Manipur Private School Registration and Regulation Act 2017, Mapung Fana Chatna Hanba, Ngamdaba Amadi, Hostel Amasung Boarding Singu Oiba, Strict Regulation Amasemduna, Mapung Fana Chatna Bangamdaba Namaram Oiraga, Mahiroi Singda, Psychological, Emotional Amadi, Mental Yauna, Threat Kaya Piri. Maramasina Hiramasigi Matanga, Langakna Chapchaba Tabak Paikatlu Haiki, Nakalamaromda, Mahiroi Singh Iho Adu, Tingnaba Imphal West ki police team na Mafam Adumaktada Tunki, Mahiroi Singh Iho Adu Namtanana Bohotnabada, police Amadi Mahiroi Singh Marakta, Unkatnaba Toki, Tungda Yanaba Amagi Matung Ina, Mahiroi Singha, Kaisampat Lemazam Laikai Community Hall Dagi, Rally Ama, Kwakai Tel Fauba Chatlaba Matungda, Mahiroi Singhi Kongjang Adu Loisin Ki. Manipur Private School Registration and Regulation Act passed over adu athuba matam da implement tawraga school mayam singje kumaina niyom chumna salaigani kumaina phana student mayam gi damta welfare gi damta salaigani habgi niyom chumna salai bigadamni loina Manipur Private School Registration and Regulation Act se implement tawgadamni loina boarding amadi hostel gi damta su haibar regulation am semaga implement tawgadamni masina Manipur laiba mahiroi khunai punama gi damta welfare ohengani aduna authority singna athuba matam da si initiative se lokhalaga handa winter session की assembly asida Manipur Private School Registration and Regulation Act siju chana naba khana kadamni loina boarding amadi hostel gi sigi hariba siju regulation siju chana naba moi winter session की assembly sida puthok piraga khana bada yaw kanda implement tawbiuna appeal tawjari Indo Myanmar border town Oriba Moreda Laiba Community Variety Market Matam Gachunadre Anoba Market Amasabi Haina Kaitel family basingna Lenga ki pukning chingsilakli Community Variety Market asida Technopole District More Subdivision ki manung dalaiba community khaktanatana Myanmar dagi miyoi kaya su laktuna potchay yoli English singani ga supna mangada matamadu gi PDA gi chairman oiramba MLA ke Ranjit Singh na sangha khiba Community Variety Market ki matam ga Chana dabana potfam fambi kaya famfam laitaduna lambigi nakyata oina thoglak potchay yonari nongju thagi matamda nonggi isingna market manung thumjan badagi potchay yonbada natana potchay laiba lakpa singdasu awaba kaya mayokna halli haiki Mapalam gilam koiba kaya lakliba mafamasida lairiba market asi miyam mangda choptanaba mari lainaba singna hotnabiyo haina kaithel fambi singna fongdorakli Morigi oina laiba bazar ji yamna matam ga chunadre aduna community khudimang na mai madragi bok yauna phami adubu nongju pandha matam dadi yam nungaitre si sarkar na kitang miyeng changbiduna phajaba ama sabiyu Isa gi daita masakhangna thabak tawnaraba matamdata khunai asi chakhwat lamjenda yawba ngamgani haina Kaf and PD Minister Karam Shyamna fongdokre Wafam Asingasi District Agriculture Officer Imphal West na sentuna pangthokiba Soil Health Card Day palan thauramda fongdokibani Langtabal Kunja Awang Laikai Community Hall da pangthokiba palan thauramatu ki manung channa Rashtriya Kisi Vizyas
Vias Yojanagi Matangda Nongmagi Oiba Awareness Program Amasu Pangthoki. Thoramaduda Athoiba Mitunglengi Warul Piraduna Minister Karam Shyamna RKVY scheme asigi makhada lau amadi ingkhol ningthina test tawthokpa asina leibak leihaugi chang khangdok hanbata natana karamba mahai marong thabada chanagani haiba khangba ngamali afaba makhalgi pothoksing marakaina puthokna bohotnabada leibak leihau test tawthoktuna khangdokpagi tangai fadaba chauna lei haina phongdokhi सरकार बुरन तौरीबा ऑफिशियल सिंह प्रजा अमगा दोम दायित्व से लौनदबा ngasi एग्रीकल्चर डिपार्टमेंट ना दिलौमी सिंगी मफम द क्लब का खुसम नरगा सलिबा थबक सिगी मदुगी इंपोर्टेंस टू खंगगदी मदुगी कानब दु लेगदुइने उजी उजी आई ngaki ममांग द डिप्टी डायरेक्टर द हंगे नोइना मफम द चलगा टीएससी तौरगा दियाम कानब फंगने ना अदा उजी उजी मोबाइल लैब चलमबदु अदि करोम दनो फन अदु अदा तौबाना फले पीपल्स द डायरेक्ट पीसी हाई तरगा दे अखो अवेयरनेस प्रोग्राम ngasi सुमाइना सथरिजे सुमाइना पाछन्ना प्रजा सिंची खंगन बम दरकार लई मसी अखोई सरकार की थौनी प्रजा गा सरकार गा अनि की मरकता अंडरस्टैंडिंग फजना लईरगा अखोई गवर्नमेंट लौखलिबा एनी प्रोग्राम सिंचे इंप्लीमेंट फजना तौरगदी मदुगी बेनिफिट टू स्टेट सिना फंगदोइने Rims Hospital da Hauzik Laikanariba All Manipur Working Journalists Union Amzugi President Bijoy Kakching Tabam gi Fibam Chief Minister Nongthomam Berena ngasi haktheng na chatuna yengsin kre loinana Rims ki Director Professor A Santa amadi Medical Superintendent Professor C S Arun Kumar gasu Chief Minister ga unakhiba ga loinana Bijoy Kakching Tabam bu yengliba doctor gasu unaduna wali sanaki tungda Chief Minister na paumi singda hai doctor gi matung ina Bijoy Kakching Tabam gi Fibam khudong thiningai ओइद्रे अथुबा मतमदा हकचांगी फिवमसु फगलकनी हाइकी ngasi Chief Minister gi khongchat aduda Chief Minister gi Media Advisor Irengbam Arun su yaukhi हतबा कंडीशन होइते जे तो वाली छाप को करे तो जम थुना रिकवरी तो नहीं सु है मसी वेट हैंकल को प्रेशर हैंकल को हचांग की सजे वाला को खुश होना अदो आई दोनो फुटबॉल के सेन सेन हेरमनी अदो मा फरगा कोई अमजु टीम लोग फुटबॉल टीम साना दे फरने ने Chahi kayagi mamangdagi mai thanba ngamdana leiramlaba asem bilasini amadi assembly ketukegi yum RPI athawale Manipur State Committee gi President Maheswar Thaunauzamna mai ngalhanikre Kaisamthong Kendra gi manung channa Kaisamthong maning longjam laikai da leiba asem bilasini chahi homfu amadi famungdagi hagot kangkhat pangamdana leiriba asem ketuki chahi marfu taret ki yum matam kayagi mamangdagi mai thanba ngamdana leirakhibani ngasi Maheswar Thaunauzam na luchingba RPI athawale Manipur State Committee gi member singna asem bilasani amadi asem ketuki gi yumda chattuna hakthengna na yengsin khi loinana anauba mai gi line amatingduna yum asida mai fangan khi mai mamaga leram basida area du su yam hygienic oidre hakchang solakpagi area su loire plus mai mambani na yam nungai ta adu aina khale aina ngatang lak pasida minute amani changak pasida min manga changak pasida yam nungai tradi kuina mamangdagi mai mamaga leire haise moi kyam kana khangam ga doino haibagi bogo mamaga nungai jena aina ngamjaba khara haitare yam ngamjaba na chadi aduga boy mamawai tasen nungai igi family mu oina imu moina ngasidagi khanjare nahan he unabani mite su khanjaraga he mai gi process sathaja adu ngasidi yam nungai bo oina ngasidagi mai ngalani haibe pause taba aina yam nungaijai macha mo oina ngasi dai family member oina count tawjaraga macha mo aina ai tha khudingi bill su ai dum tawjagani matam kaya mioi amatana mateng pangbiba leitana awaba kaya mayok nariba asem bilasanina Maheswar Thaunauzam na mai thanbiba loinana chana thaknana ba polam kaya pibiriba sida apen ba phongdokhi
ओले पेंशन दो खरा फंगमी आधार कार्ड याउदी न पीबीदरे इमाना सुर नोम चाइ ओ हनबीगे आधार कार्ड ती लेती इमागिदी आइगिदी लै चाही हुंफु सुरबो हिबो पीबीदी कनोसे ओले पेंशन पीबदो होटेल फंबा खरा याव मीगी खरा थबक खरा होना तौरगा इमा चाइ या महेशना थांबीदनने याम नुंगाइरे मा मंगो लोइबो जनो कोइ कैसामदों केंद्रदगी मागुम पुक्तेन जावबदी याउदी Matang swai se break ama laujage break ki matungda Imphal City manungi street vendor singna phangpham leitabadagi thengnari ba khudong chadaba singki matangda report ama amadi Manipur amasung malemgi tongan tongan bi pau sing pudune lakchage impact news pumi eng taduna lebiyo mayam bamuka na taramnok chari bulletin asiki makhata ba pau miyam de pizari Imphal City manungda street vendor singna famliba Fampham leitabana maram oiraga thengnariba awaba amadi khudong chadaba singki matangda Impact News ki reporter Git Maitai amasung video journalist nang mairakpam bisorjitagi report ama tung koigadaba potpham phampham leitabadagi street vendor singna thengnariba khudong chadaba asi athubada loishallagani haina lengakna phongdok charabasu Greater Imphal gi area da mapungoina pauna amasung thangal kaithel gi sarukta potpham phamleba street vendor singna phampham phangdabagi awaba amasung khudong chadaba kaya adumak mayoknari ayuk amasung numidang gi matamda lengak amasung mari leinaba loisang singgi maikaidagi akaknaba matamgi potpham phamnabagi ayaba pirabasu mafam saba potpham phampham leitaba tikluba injang napi sing yauna atai polam sing yonba ngamhaudabagi awaba khudongchadaba kaya mayoknari masigi mathakta potsing adu yolhaudabagi mangjaba amasung sel puthabagi awaba mayoknari phibam asida street vendor singi maikaidagi makhoigi oiba lengdraba mafam saba mafam ama behanningbagi apamba wafam su lengak ki maikaida thamlakli mapan bo yoloye ayuk ngallingai degina adu sitte ha सरकार हाबी बाबू कोई खरा मयाम तारजदगी खरा जु सनदा तौबिउ कोई दुखमल डायरेक्ट बिउ हाइदगा जु कोई खनबनी सरकार जिना सिकुंबा अंता जु बिरक्ते कैथेन तालोने त पक्तान सले रोइ ताम नुमाइ कोई नुमि ता तामनिना योली जिनि नै बुङो अमना जमिनै मा होदि याम वाइ हाइबा अखोइ अयुक्तने वाना nga phaba salure hale nungdin gi pung ahum dai ahum makhai sai da bazar da yore bazar je het yorok matam dagi akoina mafam ja potpham thabam bau laike street vendor gi awaba je yengu akoina pose thambaga tarami ba policing na salo tan bada koi lungra ba pose likso da hapaga likso da porei ba pose pok te thongkalaga sien baza akoi awaba ma oire adagi di famandabaduna pungkhai mukai muk famalaga nungdangi pung nipan het yorok padagi salo na akoi amuk tale akoi famam sunglai leitre akoi yamna ware aduna akoi gi famam mafam sabam tang sinbiu haido iba sakhairi ba nekhairi ba mayam je akoi na mangi ba mayam je nomagi akoi na lai ba je akoi na yoli ba kharaji yola kanda isa isu tha ibani isa isu laik tamali bani siguma mayam je moina sakhai ba khokai ba tawba mayam je kari gum am tang ngamdre aduduna ne sarkar na tangi akoi si mafam je mityeng changhaning street vendor singi issue asi ngalingai matamdagi lairaklaba laibak pumbagi issue ni masi malemgi laibak khudingmakta adumak lei street vendor singna thengnariba awaba khudongchadaba kaya asi laingak asina amadi mari leinaba loisang singna solve tauge hairabadi adumak laina solve tauba yaba issue ni haina Manipur Legislative Assembly gi cabinet minister oramlaba moirangthem narana phongdorakle impact tv na akhana unaba amada narana makhata na hai laingak asina matamgi matung inna honglakliba ohongba asiga chanaba tapna darkar gi matung ina street vendor singi mafam sinbiba amasung samgat sagat pibagi tangai fadaba lairiba street vendor singi issue asi makhoina yoliba pot sing adu saikhairaga makhoida kihallaga solve tawba yaroi haiba wafam thamlakli कोई लेरिबा स्ट्रीट वेंडर की वाफम सिदी ngasi ngarang dagi natri kaithena sidi ma kaithe leidana leiriba sigi itihas ka mari leinak pot amane khwarman bazar gi ma kaithe hariba kaithel ahum asina Manipur praja si thaibane imaiben punamaksi imunga ama natraga ma yengu kanda loina massive oina represent tawe adu matak laiba mi singasi hingbagi lanphamda thawai kubak da haptana macha masu thak pangamna ba araiba magi ngolda huba natraga moina lamba phangba pot kaya collector ga bazar asida puragi yonjeri bane street vendor singna puriba pot asine ba koina consumer ori se koino hoine street vendor singi masing hengalakpa masung moi hingnan bi lambi pibada market sikada ido igedege anoba
सेमगटकदबसिना करम जगह हाइन आइडेंटिफाई तौरगा तपना तपना दरकार की मतुंगिन सेमगटपीबा मतमदु ओइरे हाइजबनीदा सोल्व तौन लंबीदी गवर्नमेंट खनबियु हुजिक इमीडिएट सोल्यूशन दी कैथेन अहुम सिगी मथकता हांगी बे स्पेस से तो पीबियु सोल्व तौदबरे यंगसेब दिस इज माय प्रपोजल एंड आई अपील टू द गवर्नमेंट टू गेट इट इम्प्लीमेंटेड नोंमगी चरा तांदुना हिंगबगी लानफमदा लानथेंगनरिबा स्ट्रीट वेंडर सिंगी इशू असिदा लेंगाकना चपचाबा मिजेंग चंगदुना वारुइसिन पीबगी तंगाई फदब लेरे इशू असिदा लेंगाकना स्ट्रीट वेंडर सिंगिदमकता करी याइफनबा थबक पाइखलकदगे हाइबदुमदी येंगमिनबा तारी वीडियो जर्नलिस्ट नांगमाइरापम बिश्वजित के लोइना पाउदम जरिबा गेट मितै इंपैक्ट टीवी न्यूज इम्फाल मखाताबा पाओ इंडिया के फाइनेंस मिनिस्टर निर्मला सीतारमण ngasi awang bathaki mifam ama pangthokadori novel coronavirus thorakadoraba matungda China dagi pusalakhiba raw materials sing ase akaiba oigatra haibagi maramda ngasi PMO da finance minister Nirmala Sitharaman amadi secretary sing yauna mifam asida union ministry gi senior official sing department kaya gi representative yauna FICCI CII Asocham Singhi business leader kaya susaruk yagadori mifamasi ngarang chatakhiba industry amadi atopa body kaya yauna virus asina India gi trade ta akaiba lakatra haibagi matangda khanaba aduda pharma textiles chemicals auto pens yauna telecom sector singi mihut singna virus asina China dagi pusalakliba raw material asida akaiba oibagi wafam phongdorakhiba adugi matangda su khanagadori Chat amada ngarang external affairs minister Dr. S.J. Shankar ga European Union gi makok thongba luchingba singa unaduna leibak asigi lalhobagi irang amadi honglakliba aing asagi fibam amasung sel thumga mari lainaba hiram singda wari sanakre minister gi khongchat asida lengak asiga mapalamdagi leibak singa lainaba mari kaya amasu marik chumna Khangalamki amadi European Union gi Commissioner amadi Minister ga leibak asigi chawkhat khongthangda thengnariba ahongba kaya gi maramda sukhanaki Belgium gi Foreign Affairs amadi Defense Minister Philip Goffin amadi amhaka unaduna UNSC gi Presidency gi matangda su thagat pa phongdokladuna ikai khumnaba utkhi Howzik Sanabaki Pauda Chahi Khudingi Pangthok Tuna Lakpa Laikhidraba Sahit Manoranjan Singh Memorial CRPF Football Tournament Chatliba Chahi Asigi Oinasu Ngasi Haudokre Handak Chahi Ga Tararak Suba Oina Pangthokpa Football Tournament Asi Governor Nazma Heptulana Takel Dalaiba Sports Authority of India Gi Turf Ground da Haudokhibani All ranks of Manipur and Nagaland sector CRPF na sinduna punna team kun gamanga na sarukyariba tournament asigi ngasi haudokpa numita Classic Football Academy amasung AFC Thobal na sanaki loinana tournament asi haudokpa mari leinana Governor Nazma Heptulana haikibada Laikhidraba CRPF ki Assistant Commandant Sahit NJ Manoranjan Singh Buning Singh Duna Football Tournament ama pangthokpa haibase chawthok chaningai ni Laikhidraba CRPF ki officer asina laibak ki damakta thawai fauba thakibani nakal amaromda CRPF asi malem gi oina khwaidagi chawba paramilitary force amasu oiribani hairiba force asina laibak asigi miyam gi damakta kathokpaga loinana state asidasu ingtappa purakna ba hotnabada achauba thodang lauri haina thagatladuna Tournament asi mai pakna pangthokna na ba pauzel pikhi State Thaki Football Tournament asi haudokpagi thoramda CRPF Manipur amadi Nagaland sector gi Inspector General of Police Ansuman Yadav na chingba makok thongba official amadi Laikhidraba Sahit Manoranjan gi imung manung ki miyoi sing susaruk yakhi ningsing bayabadi CRPF ki Assistant Commandant oiramba Sahit NJ Manoranjan haukiba kumjali singani ge supna mapan gi September 13 Chhattisgarh da Maoist na Chathakiba attack amada atopa personal single loinana laikhidabani For the last 10 years, in the memory of the son of the Manipur Shahid Manoranjan Singh,
who sacrificed his life for the nation. The officer was awarded Police Medal for gallantry was Thomas Lee. It is really a proud moment for me to be a part of this tournament, which is named and played in memory of the Manoranjan Singh, Assistant Commander CRPF. I salute the brave officer for his supreme sacrifice, and I also pay my respect to his mother, Mrs. Neg Mamta Devi, who is present on the dais here today with us. FIFA Under-17 Women's Football World Cup asigi November 2 dagi Indiana yumbu oiduna leibak asigi city mangada pangthokadoriba siga mari lenana Union Sports Minister Kiran Rijijuna Kick off the Dream Koba official slogan ama launch daukre. FIFA Under-17 Women's Football World Cup asi leibak asigi city manga haibadi Ahmedabad, Bhubaneswar, Guwahati, Kolkata amadi Navi Mumbai da pangthokani. Tournament asigi final match na Navi Mumbai da November 18 ta sanagani. Hairiba city manga asida team tara tarukna match kuntrani toy sanagani. Thoramatu da Union Sports Minister Kiran Rijijuna FIFA Under-17 Women's Football World Cup ase mai pak na pangthokna na ba akan ba maong da hotnagani. FIFA Under-17 Women Football World Cup asida Indian team su ahanba oina sanaba fangba ase leibak asigi oina chauthok chaningai ni amadi leibak asina team asibu saugatuna mai pakpa purakna ba hotnamina si haiki. All India Football Federation AIFF ki president amadi local organizing committee LOC ki chairman su oiriba Praful Patel na Under-20 World Cup amadi prestigious Club World Cup pusu Indiana yumpu oiduna pangthok ningbagi apamba thamki. Aroibada bulletin sige headlines amuka hana miyam da thamsare. Manipur Private School Registration and Regulation Act 2017 mapung fana chana hanana amadi private hostel amadi boarding singda strict regulation lai hanana assembly na warep lobiyo haina M suna wakat mifam chatakibaga loinena rally chatre. Indo-Myanmar border town Oriba More Dalaiba Community Variety Market Matamga Chunadre Anova Market ama sabiyo haina kaithel famliba singna lenga ke pukning chingsilakli. Amasung Governor Nazma Heptulana Haudokuna Tarasuba Sahid Manoranjan Singh Memorial CRPF Football Tournament Ngasidagi Takel Dalaiba Sports Authority of India Gita Round the Hokre.